Leingak na Tumin na Leisinbaganu amadi JAC na control Touba Ngamhou-Dabasu Yai haina JAC gi maikaidagi fongdorakli. Pung 9 gi Touba District General Strike haukhre miyam gi punsida chaun akaiba oikre. Naha ani kuki khutlai paiba singna fazilaga thamliba asida Manipur Leingak amasung center gi Leingak na Tumin na Leisinbaganu. Miyam gi ihul khangna thabak paikhatpiyu amadi karigumba miyam gi pendaba asina pankhai lankrabadi JAC na control Touba ngambagi wangmada miyam gi akanba ihau lakpa yai haina hauzik naha ani mangliba asiga mari leinana semkhiba JAC gi maikaidagi Manipur Leingak ta khanghankhre. JAC amasung Touba District ki tongan balup singna Manipur Leingak na naha ani imung manungda sinadabagi pendaba fongdoktuna ngasi ayuk anganbadagi haukhiba pung 9 gi Touba District General Strike manungda ngasi nungthil Touba Mela Ground da pangthokpa paugi mifam amada wafam asi JAC gi wangangloi Elbimol na fongdokhibani. Mahak na haikhibada hauzik thokliba lal asida Leingak na micham miyam gi punsi kaya kanba ngamdaba asida tampaki miyam asi asuki matik penadre. Handaki naha ahum kuki singna faraba matungda ama thadoraklaga ani na fazilaga thamliba asigi matangda Manipur Leingak na JAC amasung miyamda thamlakhiba thazaba adu yenglaga ngarang fawba khangduna lakpani. Leingak ki maikaidagi thamlakhiba thazaba adu thabakta onthok piraktabadagi pendaduna pung 9 gi Touba District General Strike asi kauzabani. Makhatana Leingak na lokhatkadaba thabaksing athuba matamda lokhatlaktrabadi miyamgi asawba pendabasing adu JAC na control tawba ngamloi. Bangladesh mai chakliba adu Leingak na ningsingbiyu miyamgi ihul khangna Leingak na thabak lokhatpiyu amadi tumina leibiraganu haikhi. Panbayai haukiba September 13 ta New Kaithal Manbida leiba 32 suba Assam Rifles ki posta recruitment gi chatkibada kuki khutlai paiba singna fazinduna thamliba oinam thoithoi amasung thokchom thoithoiba ngasi gi numitta tek takaidana thadoraknaba Manipur Leingak na sinbidi haiduna JAC na kaukhiba Touba District ki pung 9 gi General Strike ngasi ayuk anganbadagi haukhre. General Strike na maram oiduna miyam gi punsida chauna akaiba pikre. General Strike asibu saugatladuna Touba District ki tongan ba mafamsingda miyamna lambida thoraktuna lambida tire mai thaba uwa faizinduna achat awok sing thingbagi khongjang changsinki. District asigi maru oiba kaithel sing Touba Kaithel, Lilong Kaithel, Babu Kaithel, Athokpam Kaithel, Yairipok Kaithel, Wangjing Kaithel na chingba sing potfam famnakhide amadi dukan sing thonglonakhi. National Highway yauna district asi fauduna chatliba atai district singa faunariba lambi singda passenger service lepnakhi national amasung state ki bank sing thonglonakhi district headquarters da leiba loisang singsu thonglonakhi adumakpu pandaba thodok sing thoktanaba police na checksina yengsinki mahairoi sing lining laishon ana ayek amadi athu akai gi oiba singdi general strike aduna apanba pikhide maikai kayadagi lakpa yamlaba nupa amadi nupi miyamna Touba Mela Ground gi Yaripok lamkhaida National Highway 102 thingduna khongjang changsinki. Loinana ima iben singna angang icha ani sinadriba fawba halloi haina National Highway da famduna leiri. Lilong dasu miyoi kaya thoraktuna General Strike asibu saugatladuna lambi thingki. Touba Haukha, Touba Kiam, Babu Bazar, Khonghanbi amadi Tangjeng dasu lambi thingbagi khongjang changsinki. Yairipok maikai desu nupa amadi nupi miyam thoraktuna General Strike saugatladuna Yairipok thongda lambi thingbagi khongjang changsinki. Chairak aduda Touba lomdagi lakpa army gi gari anisu miyamna thingduna amuk mamai leiraga hanhanki. General Strike saugatladuna Huidrom Laikai, Wangkhem Kaithel, Touba Khetri Laikai desu Yairipok Touba lambida miyamna tire mai thaba uwa faizinduna achat awok sing thingbagi khongjang changsinki. Charang patasu maira paibi ima ibel singna lambi da thoraktuna lambi thingbagi khongjang changsinki. Thoubal Wangbal dasu uyan Wangbal Sanilo amadi Khangabok Pali Laikai gi miyamna National Highway 102 gi Wangbal fauduna chatliba highway da famjinduna amadi uwa faizinduna khongjang changsinki. Highway asigi paring Thoubal athokpam amasung arong thong dasu athokpam maira paibi apun malupna luchingduna miyamna khongjang saugatki. Khangaboki tongan ba mafamdasu highway da miyamna tholaktuna khongjang saugatki. Aduga loinana masidaisa hanna haijari India Sarkar amadi Manipur Sarkar tumina leithokpiganu haiba angang asigi langla langjin athuba matamda pung 9 sigi manungda puthokta targadi hogi India gi kachin koya da hogi tholiba Bangladesh thuiba
इरांगसे थोलओय हाइनिंगाई लेतेबा अदुना मणिपुर सरकार अमदी इंडिया सरकार ना मसी अतुबा मतमदा हाइरेबा थोय अमदी थोयबा हाइरेबा आंगांग असे अतुबा मतमदा अकोइगी मिचम प्रजा मियाम सिंह अमदी जेएसी दा अतुबा मतमदा पुंग निफु निपान सिगी मनुंगदा चिनानबा होनाबिउ पुंग निफु निपान सिगी मनुंगदा आइजबा तारे जेएसी ना कंट्रोल तौबा ngamhौदजना अकोइगी लाइबा थोपी रहिबा प्रजा मियाम सिना हेना कंसिलकपा इहोना लाइरिबा सरकार के माइकैदा नत्रगा अकोइगी लाइरिबा ऑफिस सरकार के ऑफिस मयाम सिदा हेना अकोइगी थोलैबा प्रजा मियाम यूथ असिना थमोइदा खांगबा ngamक्तबा पुबा ngamक्तबगी मदुगी मैरिक पिदगी मैजाउबी हौरोय हाइनिंगाई लेते मरम असिना अतुबा मतमदा पुंग निफु निपान सिगी मनुंगदा यामना थुना हाइरिबा थोय अमदी थोयबा हाइरिबा आंगांग अनिसे पुथोंनाबगीदमक्ता मणिपुर सरकार अमदी इंडिया सरकार ना होनाबिउ हाइबा वाफमसे ngasi जेएसी खेमन लाइसांग टेम गी माइकैदगी स्पोक पर्सन अमा ओइना मयामगी सरकार अमदी सेंटर सरकार की पुनिंग चिंगसिनजरी